UNLF की हानगी chairman RK Megan sahi nifumari ki matungda ngasi maha ki maram namda thunglakre state asigi aifan aba miyam ga loina na thabak tawgani haina phongdokre India amasung Myanmar gi apunma border survey team na Indo Myanmar ngam khai paringi border pillar marfuni thoi ki marfumdoi fawada subsidiary pillar taramanga yungna na bahonda madagi mafamadu gi labami amasung islam gi miyu singna thingjin kre Sangai festival gi lamoi khonang khong da sabas tol kunmanga yauna police control gi structure ngarang ahing ningkhai kre asopana mata yaw hogdre thodo ase section da gi khudam ni hairi Amasung lupa koti kun mga makhairom sang na paikat kadaba Loktak Inland Waterways Improvement Project paikat pada Ministry of Shipping na ayaba pirakre. Mayam krumzari adom ni ambiri basi impact news ni ay takalamam siyam kanan hausi pungzaf si pawagi marba pawsing niyam ta pizari. United National Liberation Front UNLF ki hanagi chairman Rajkumar Megan ngasi Imphal thunglakre RK Megan na Imphal International Airport thunglabada Manipur miyamna heroes welcome pikre RK Megan na mahaki tungi punsida miyam ga loinana punduna thabak tawbang pami environmentalist ama oina state asigi akoibagi phibam mang tharaliba asida mahaki oiba thaudang loningbagi apamba sa phongdorakle Manipur based over loan thinkraba Laloluf UNLF ki hanagi chairman RK Megan sahi nifumari ki matungda ahan moina ngasi ma ki maram damda thunglakibani RK Megan na Imphal International Airport ngasi thunglagani haiba paw phangbada state asigi tongan ba mafam singdagi lakpa imai vil sing nupi nupa kayaga khaurangna ngainaki RK Megan na Imphal Airport hek yaurakpada miyamna haraute yamna okay RK Megan na pawmis sinda phongdorakpada sahi kaya maram damdagi lapna leiruraba matungda lamdamasigi miyang unaba masung punba fangbada apien manungai fawi makhata na state asigi biyam ga loinana state asigi ai fagadaba thabak tawgani haina mahangna fogdoki Simply, I'm overwhelmed. The love, my message is the love and trust the people of Manipur repose in me. I always upheld it. I will uphold it in future also. I have given my life for the people of Manipur. I was treated very well. I was rather a guest. Some people wanted that I should not go back to Manipur in a very situation which may take another turn if I go back. Some people thought, but then the people wanted me to come back. So I'm come back now. I've come back now. Thank you very much. Future, my stand has always been with the people of Manipur. Then is still there. Lona yadaba thabak thoram kaya sathai haiba maralda sahi tara Guwahati Central Jail da miyat tarba matungda Intelligence Bureau na mahak matam khara fajindana thamluba adugi matangda RK Megan hai state asigi haujik laidaba issue asida mahakna state asida tholakpa tarabadi ahenba khudong sadaba mai unaragadra haiba chingnaba leibadagi mahak matam khara state asida tholakpada athingba thamkibani matam aduda mahakpu marilenaba authority singna gesh amakum yamna fajana treat tawi hainasu RK Megan phongdoki panmayaba aman RK Megan thasigi mapanda mahaki miyat loiduna Guwahati Central Jail dagi thadoklaba matungda Intelligence Bureau gi team amana mahakpu Delhi gi mafam khangdaba jaga amada yumgi miyoi singa paw faunadana thamlakibani No, not at all, not at all. I have always maintained that in the jail also many people came from many agencies. I have always told them
that I am in the jail, so I'm not in a position to talk about negotiations or peace. In a sense, I'm an environmentalist. We have to be an environmentalist. As you know, we are facing global warming, climate change. That is the most important a challenge to the human people on Earth. We are also facing that problem. So I did a small thing in the jail, created a small space, green space, rock garden, where inmates can enjoy some time. That's what I did. And that's what we should do always, wherever we happen to be and wherever we are. Matam supada irisa singalona na puna lep kani haina United Nations Liberation Front UNF ke hanagi chairman Rajkumar Meghe na phongdorakli wafamasi morang khomda leiba masagi mayumda pangthokiba mahaputaram opagi tharumda phongdokibani state asigi tongan tongan imalup singi mihut sing amasung tamgi mioi sing amasung miam yauna pangthokiba taramna opagi tharum maduda Meghe na makhata na hai irisa singna thamba thajaba nungsiba lekha tahaloi haiba firep leptuna ngasi phawba lakhi tungdasu makhata na lepkhigani haike UNLF ki former chairman Rajkumar Meghe na mayum sangdringai mangwinana kanglada sangduna ibudau nongsaba ibudau pakhang mamasung lining thau sanamahi ki khubamda khurumkhe laifamlen singda khurumba loreba matungda kangla manungda leiba singkhai pukrida tarapon sukatke tungda kanglada ki tholaktuna moirang khomda leiba mahaki mayumda lakhe loinana moirang khomda leiba hisam yaisam pat leiba Tekendrajit ki khubamda laikat pakalunana ikai kona bas utkhi Paki nena ta robiwa epi prosa pangakna nasi langsa robiwa Manipuri nungsi sana himira pa himira pa aku masak nama do kai kita hai nasi cengsi di bawah masih handar meheda amang hobi ibu sendiri tolong ba mati nama ya oba saya masih tak masih makta Umumnya belum melakukan segmen mana tersebut. Pada pertama ini waktu bersama pengamakna punah hingga bagi punah sampai hingga bagi waktu ada tasem narawa. Apakah pantangnya hingga bagi waktu ada tasem narawa. Ada berarti Manipur dia masa pagi terjadi masa kata punah hingga bagi cerita kaya masakan itu. Nah, sudah India amasung Myanmar gi apurba border survey team na Indo Myanmar ngam khai paringi border pillar number marfuni thoidagi marfum doi fawada subsidiary pillar taramanga yungba lakpada survey team adu mafamadu leiba praja miyam amasung isam gi miyoi kayana thingjin khre ngase yu angan mada survey team adu additional ASP operation more M Amit Kilusing Makada kwatha khunau khun fawduna border pillar number marfuni thoi maya da laktuna border gi fibam singyang sinke survey team maduna BP marfuni thoidagi border pillar number marfum doi fawba kilometer tare sangba ngam khai paringda subsidiary pillar taramanga yungna na batauke tanjadu de isam amasung border pillar marfuni thoidagi marfum doi fawba gi marta leiba khul kaya gi mioi kaya laktuna survey team aduna tawrama thabuk thorum singa dabu athing ma pikhibani Rilam area maring organization gi LR mera na phongdorapada survey team masina manang nakpada leiba stakeholder amasung kunja singda pau amata piramdana survey tawduna subsidiary pillar yungna na bahonda na basi laibak thibani yaning di haiduna athingba pibani loinana mafam asi border dispute leibana isamma di atopa organization kayana survey of India da ai base memorandum na singma kaya pisin kiba laikarbani mafam asi ki tangtaba khangdana survey team na kunja sing tanadana pillar na singma sing yungbiganu haina sa phongdorakli Kunjas in a subsidiary pillar Yungbada Ating Bapirakpana, Laiva Anigi survey team animag Mafam Madudagi, Kudakta Handoraki.
the Survey of India has visited our area, that is in Nongam Satang village jurisdiction, that they are without informing our villagers, without informing any stakeholders of the area, and without the representatives of the civil district administration of the government of Manipur. They are just come and try to erect and subsidiary pillars from pillar number 81, 82, 83, and this is very unfortunate that the government of India is trying to manipulate the ignorant public of this area, and we will not surrender, and we will not allow any person and any agency or any department who is going to manipulate or who is going to discriminate our people in this area. Manipur Tourism Department sel kaya thadaduna tourism yokhatnaba honarabasu handak pangthokliba tararak suba sangai festival asigi mapung oiba mafam ama oiriba lamboi khongnang khong saba stall kunmanga amasung police control gi structure ningkhai khre impact news na phamba pawda thodok asi ngarang aing thokibani thodok aduda asopani yahodre thodok asigi matangda mioi amana phongdorapada lamdam asigi khwaidagi saba festival ama oriba sangai festival asida yamna section daba asi laibak thibani thodok asigi matangda marinaba singna athubadi yengsinbi hairi Amoramda Manipur Tourism Department Sindhu Satariba Tarasuba Sangai Festival Gingasi Mangani Subanimita Lamboi Konang Kongda Leba Manipur Trade Expo Center da Pangtok Liba Sangai Festival da Haukiban Marini Dagi Hena Miam Saru Yaba Lakle Koko Mina Festival Asibo Boycott Taurabasu Ngasi Oinadi Yamnaba Miam Festival Asida Saru Yaba Laknari Festival Asibu Yengba Lakle Bamio Kayana Fongdorapagi Matungina Sangai Festival Asi Yengbadi Nungai Adumapo Festival Asida Haukiba Sahiga Yengnabada Mi Itakta Yahainasu Fongdong Narakli. Sandak jidi pura jidi yaad re. Mamang di hantak san kare yagada ene expect to bahai tare ko. Misu ke am lag bidre. Khulang anga kau balu adigi palising ani hong ko yon ba ko. Mai hum to bese de ko chalagin khalle ba. Akhoi hauri ba thongi ba kadai ba mayam je. Mi lag tra mina na ta sitare ba. Aduna handak di khoi gi di boisi se pura mang dori. Mi sangak taba pot ma hauraga mang ba. Adagi koina deposit tok jai je lupa lising trying to jinda. Mi lakadra na koina hauri ba kholi ba mayam se. Aho ho ba loi mang diu loi sat le hatak. Mang chai de de handak kitak de handa ba di male do sunga si de dum yam ba mal. Inung da nungai da mi kitang wale handak ki sina khara lalle mi je ko. Sangai Festival asi first day dagi na fourth day bawda yeng balak pa mi masing dagi ngasi namok khara hengat pagum uri. Do hari basing ngasi hayeng amso hangsit pangtok ko dariba Sangai Festival sida sumak mioi masing wat ka dariba na tragana hena mioi kya yeng balak ka dariba hadi yeng mina patari. Impact News ki damak camera person kabigilo na pagdam dariba laki lalakpom Imfa. Loktak Inland Waterways Improvement Project Paikatpada Ministry of Shipping na ayaba pirakre. Lupa koti kunmanga daspik mga nipan sang na paikat kadaba project asi Central Sector Scheme gi makhada pirakibane. Official oiba waro lamagi matungina Minister of Shipping in charge and Chemical and Fertilizers Mansuk Madavian High Project asina Northeast State Singda Inland Water Transport Connectivity Hengat nanduna tourism sector chakot bada asoba mating oregani. Hiram masigi matang nangarang New Delhi the Loktak Development Authority LDA ge Siamen Suoriba Kurai Kendra ge MLA El Susindro Elis Yaimana Minister of Shipping in charge and Chemical and Fertilizers Mansuk Mandaviaga Unabada Ayaba Serolasi Pirakibani. Congress Party na Citizenship Amendment Bill Cape ki matang da Manipur gi miyam da higaywa ngang magi damak da Congress na miyam da sengto kada bani haina BJP Manipur Pradesh ki maikai da gi thamlakli lamphel pat ta pawmi singuna ba da BJP Manipur Pradesh ki spokesperson CS Bijoy na fongdora pada Cape
2016 da yauriba warol punama Congress Party na sahi humputaret sangna demand tawduna lakpane India na maning makha tamba hek phangbadagi 2014 fawba Congress ki lusingba khudimakna partisan matungda Pakistan amasung Afghanistan da lehoba Hindu Sikh Buddhist Christian Jain amasung Parsi sing India da laklabadi citizenship pigadabani haina demand tawduna lakibani hariba demand ase Mahatma Gandhi na ihan hanba oina inkumza lising mo chama panifu taret ki September 16 ta prayer meeting amada laukthokki Congress Working Committee na su sahi aduma kinabe makuntarot waref law ki balai hairi loinana inkumza lising mo chama panifu taret ki me ki tang tarani panda India gi ahanba Prime Minister Jawaharlal Nehru na Assam gi Chief Minister da si tharaktuna matamaduda East Pakistan hairamba haujikna Bangladesh tagi changlakpa Hindu Sikh amasung Christian sing Assam da lehenna akan oda tawki masida natana ingkumza lisingani ahum gi December tarani panda Dr. Manmohan Singh na Rajya Sabha gi opposition leader oringi matamda Cap 2016 ga chap manab warul demand tawkiba lay amadi Congress na tanduna lakpa demand asina demand sing adu tasu Muslim sing konsinde aduga Congress na hauji Cap asi communal oi hairiba asina takpadi Congress party ase rajniti ki khodong saba longnaba honnaba natana atopa thabak laiti haibadu takthokpani hainasu maral siki Cap 2000 da Muslim Jorum da basina bill se communal oye simakoi yam kan prasar oye citizen MMA bill se karidegi horak pano persecuted religious minority of Pakistan, Afghanistan, Bangladesh. Persecuted religious minority haiba terms ki manungda akhoi masan Muslim automatically yaujideba. Hari balam jingis da moidi minority na te Muslim di majority neba. 1947 ki September dagi hona Mahatma Gandhi, Pandit Nehru, Lal Bahadur Shastri, Indira Gandhi na hari ba miwi group che India da citizens biga da bani hayo matamda akhoi Muslim yahon ga dabne chungpan palam deba. Congress na BJP da Citizenship Amendment Bill 2016 da Muslim yaug da maram moidina communal oi hairagadi Gandhi, Nehru, Indira Gandhi, Shastri, Tarun Gogoi makhoi chi loina communal oi haiba chap manaiba. India government amasung innocent IM gi peace talk na maram oiraga Manipur ngamkhaid akaiba lakadra haibagi sarang na bamiam da lariba asigi matangda hayang ayo pung 13 tabada lamfel da laiba Indian Medical Association IM gi holda miam gi oiba mifamama coordinating committee on Manipur integrity ko ministry na pangtholagani hairi Committee asigi assistant coordinator Jitendra Ningomana kuyek pidana thadorakpa cherulamada pangthokodribi mifamasi da haukiba November 15 da ko migi miut singna peace talk ki matangda Union Home Minister Amit Shah unaki bagi warol miyam da khangan bagalunena makha tab kari fidep lawgadagi haibadu matangda su kupna khanagani hairi haribe mifamasi da lamdamasi da miyam na saruk yabina basirasina makatana appeal tawrakli Infal Jiribam Lambi da Satuksa Sintauriba Malpuba Gari Singdagi All Jiribam Road Transport Drivers Union na Niyom gi Wangmada Sel Kongat Padagi Gari Drivers Singna Kodong Sadabakaya Mayunari Hairi Hiramasiga Mari Lena Infal Jiribam Lambi gi Mapamamada Paumi Sing Unabada All Manipur Drivers Welfare Association General Secretary Sanjoy Khetri Mayum na Fongdorapada Infal Jiribam Lambi da Lairiba Barak Makru Amasung Irang Thong Yadabadagi Namada All Jiribam Road Transport Drivers Union na Gari Singi Arumba Sek Tauduna Yamdrabada Lupa Chamadagi Tadana Sahi Chupna Kongatuna Lakli Adubo Sahi Sigi February Tha Aduaidagi Gari Singdagi Sel Laurado Haina Oda Thokraba Subakatana Lauduna Laki Luna Tha Sigi Kunda Gari Singdagi Sel Lauragani Haina Amu Oda Tholakuna Gari Singdagi Sauraba Senpam Kaya Kongatuna Lady Hairi Maramadun Lenga ki Marilab authority na Hiramasi the Miyang Sangviduna, drivers sing the Tengna Kodong Sada Sing Kogan Biu, Natrabadi in Falzibam Lambi, Tingna Kongzang, Sangsilakani Hainasu, Fongdurakli. Manipur da akhoi panbi de BJP government da hanasu bare ahum maria hen ain masi tawdana ba masi ki mari lena authority na Miyang changbiu haina haibaje phanyam haija gare ngasi phawbota Manipur government ki taraf tagi masi ki response amta pibirakte amasung lupa sama lobo dubakta yamali lobbi ganu masi Manipur ki prajada leiriba pusalaiba pot me amse season aba ngatani na koi di masi ki thimji yana mak phangi masi chana ajim
लाइरबा प्रजा खतंग फंगो नत्र ते फंगा लेते मन फने मन यामना हारिबसिगी मथक्सिदा हेंजन्ना लुपा साम लौबै महुता ngasiदी लुपा साहुम लौबा सवा लौबा यावसले मसी लौबिगनो मसी लौबा खुदक्तगी होन लेपियो मसी लेपिदबा तारगदी तगाई फदरगदी लंबी सिदा चेंजरिबा खोगी ड्राइवर मयांगा मानरगा लंबी जो थिंगबा याबगी खुंजम चंगलकनी Sakangdabasingna NIT Langol the Ozawiba Imnam Rohelgi, Lamlong Kaitil Manakta Laba Yungi Toilet Manakta Bom Tamzilamagi Mayok the Miamna, Wakani Fam Crape. Lamlong Kaitil Fami Singamasum Kurai Putiba Laikaigi, Mera Pai Sing a Sindana Pang Tokiba, Masagi Wakani Fam Maduga, Mari Lenena Yakibi, Amana Pang Sing the High, Miam Tinamafam the Bom Tamzin Tawang Sianing Day, Bom Tamzinduna, Mibo Aki Akang Kanganbagi Mahuta, Wari Sanaduna, Waru Sin Pubida O. Maramasina bomb masina kanana karigidamak thamnam ibuna haibudu su sengdok piro loinena bomb thamnamba asigi matangda porompat police na case lokatuna tigatpagi mahuta bomb nati haiduna leithokhiba asi tawbigano bomb thamlam lagadi mafam aduda duty taba police officer the excel lokatkani haina sim minister na lauthokhiba adu kiduna bomb nati haiduna khummagi mahuta lamlong kaithelgi akoibada ahenba police personnel sing mathau tawhon miu so haiki Masig migi mayum oraga su kaithian mayanina masina kaigomba khodong thidana pokhaira mataragadi mi asuki matik sokaneba lambi chappa mi su mayum de leba mi su loi sokadawri sumaina tawbo thabaksi akoina ngasi dhana khak sumaina masa ma phama tawbino na haini khara le adum ta tarokani si karigino haiba adubu akoigi chief minister na habigi sumaina tawbo jaga da tarogadi police sing do moi tariba kana sing do suspend pi ne dana yam nungai yam chief minister bo khone yam thagasai Tawadabu, Ladiba, Mapam Duga, Ladiba, Zagaduga, Loinana, security share, Matiksan, Tambirga, the men of Organeva. Sursanpur District Food Safety Officer, U Arun Kumar Lusingatim Amanangasi, Chochambu Town, Manunga Labor Tukana, Sungodown Singdagi, Tovekogi, Polam Singh, Fagatpagi Drive, Masatakre. District Police, Susampurgi Kusanaduna, Pang Tokiba Drive, at the Lupalising Purong, Oigadaba. Toveko ipolam amasung aina yada bomongda pusilakpa Myanmar gi polam khaya fagat khre loinena fagalaba mioi bagi haksang da sokningai oiba polam singado district magistrate ki ayaba lorba matungda mangalagani hairi Sujampugi market derajing the ladiba dukan jingida akoina unsafe food ibadi food expire or food amazung ben item jing imported items in Myanmar porpa sumba food items in amazung tobacco production sige akoi hagat pagi drive am sathajabni akoi ngasigi keno se success hoina akoi lobjai akoi masi tobacco items in akoi yamna thamamba godown na thamamba mafam amani su thengnajare aduga retailer shop sing dagi soina thanamba dum tobacco production akoi loina collection tawjare Haukiba Tang Kulumdoida Ragailong Kulda Fam Kibami Famamana, Kavi Mothers Association Kama Manipur dissolved Tauri Haina, Pau Sikar the Fondo Kibadu, Yumpam Yaudab Aran Wafam Haina, Kamagi Sirulamana Kangalakli, Lunena, Kamada Kangandana Mifam Kobaki Damakta, Lamboi, Kavi, Self Style Kama Advisor Bu, Association Nasiga, Hiramamata the Marilinedri Hainasu, Chirloshina Makata and Fondorakli. Side break break matungda Nipurak Suba State Level Science, Mathematics and Environment Exhibition 2019 ngasidagi TZ Higher Secondary School Complex ta Haukibagi Pau Amadi Manipur mas maling tonga tongi Pau sang pudra laksage impact expo mengtan review Notice tahan break matungda taran oksere hosi makata ba pauda NCRT giming makada Department of Education ASK Science Unit Sindana Science and Technology for Sustainable Development Haiba Hiramda Nipurak Suba State Level Science Mathematics and Environment Exhibition 2019 ngasidagi TZ Higher Secondary School Complex ta haukre December ama fawba pangthok kadaba exhibition asige ngasi hawdopa namita Education Minister Thoksom Radesh Yamna Mahirui Singda anoba wakhalon putoktuna Science and Technology ke lamda khumang sausina ba hona gadabani haina pungning thawat khre zonal ke thakte exhibition pangthoktuna madugi khangalaba madudagi khangalaba mahirui singa do ngasi state ki thakta pangthok leba exhibition asida saru yaba galunena masidagi khangalaba mioi manga mathang sahi January thada Kolkata da pangthok doriba Eastern India Science Fair da saru yagani Loinena Karigumba Eastern India Science Fair da makok taralabadi India pumbagi pangthokadaba Jawaharlal Nehru Science Mathematics and Environment Exhibition 2019 da saru yabagi khudong sabasu pigadori
Any project, any model, anything you conduct, any research, sustainable is the magic word for the modern times. Without science, maths and technology, we cannot survive. Technology technology si yam munna ne na ba dakale aduna akwani yenga do si akwai model semakwana competition na mukshap competition that if we want to win in the competition, if we want to become the champion there, other yam relevant oiba topic da sustainable oiba area da hona ba kala gani class ki daka lete economic condition ki daka lete pokham chawam ki daka lete when your mind works, our mind works, nothing can stop us. We can do wonders. We are for you and the future is in our hands. Department of Education is na sinduna periodic table of elements high hiramda nomagi oiba seminar amati je hai second school da pang thokre seminar sigamari lenana mairu sing oiba exhibition amasu pang thoki thoramasida guest speaker oina saru yakiba Manipur University ki chemistry department ki professor N Ras Mohona Manipur masa singasi ading karsar masung sports ta khakta haithoi singthoi banate science and technology ki lamda su maroina mitai masa kaya malem Laibak single Ladiba, Maming Ledaba, laboratory sing the Tabak Taudun lady, Asugum Awama Taki, laboratory sing the Light Lai Su Haidabalam Masigi, Naha Masing Yamna, Lerek Labadi, Manipur the Leptana, Tok Liba, rape case, Drak citing the Singba, Tangdu Laita, the Pibamda, Lady Basi, Hantan Bangwani Suhaiki. Manipur की talent लाइवनी ना का not only sports and culture and science and technology की field आसो क्या मवांगे every country ला every advanced laboratory ला आई हम ममिंग चेपल laboratory ना कोई मेरे मज़ा सिंह तब ना तब ने account हमें है मणिपुरी मज़ा सिंह ना biological science ना क्या work कर रहे हैं space की science क्या हम संग के mathematical world क्या हम संग से ले हाई बेसिक की full evidence data photograph करो ना मोबाइल फोटो करो ना कोई collection तो रहे हैं सिंह मैं आम से पूर्ण में तंदरे बेसी आम we are very proud of being a Manipuri है नहीं है culture and sports ना ते अब ना उसकी तंग लाइटा केस की प्रॉब्लम की दर्द की प्रॉब्लम अदु क्या था कि लाउने को मैम से कोई ट्रांजिशन पीरियड अमने है लोवे है मसी लांतो खरगा अवांग बथा के लेबोरेटरी दा कुन था मसिंग यापु मतंदा ड्रग की वर्ल्ड से के नाथोगा अपा बाबा लेबोरेटरी से कोई चप्पंग बाबा नत्र मणिपुर अपा एडवांस रिसर्च सेंटर का लापंग मगदी कोई मणिपुर सिंग स्पोर्ट्स दा उली बिस्माइना कल्चर उली बिस्माइना साइंस एंड टेक्नोलॉजी फिल्ड सो एट मगे ngमने है फुल कॉन्फिडेंस को ले जे Kanglaipak Communist Party KCP People's War Group Marxist Center na Lalubase Linkat ki bagi ahumlak suba mapok kumonga mari lena na miyamda ipapawsil pirakli. Lona tingkraba laluluf asina thadorakpa sirolamada ngarang laluluf asigi mapok kumon pang thoktuna lamdamasigi otpi naibiraba kanglai miyam laumiyamadi yengna bagi kaisum sangda lanfa oiduna awaba khangliba kamret singda ikai konabas ulakli. Sotaraba kanglai miyam gidamakta manaba kunai ama puraknaba gidamakta hauriba yawol lalau asi kunma thoisuba century gi globalization period asida yawol lalau chathaba haibasi taraiba madinate conscious ideology political will organization and practical revolutionary work ta sagatpa yawol lalau tana awon maning tamagi panthong oigani so hairakli Mama mapa oiba sing namasa singbu koiba puba matamda organic oiba farming tauba mafam singda pubiba matam oiri haina social scientist Dr. Danami Lyson mafongdukre wafama singasi Radiant Group na sinduna taurem khundra pamda hefo organo valley gi administrative block sangabagi thauram da phongdokibani thauramadu Dr. Danami Lyson na makha takibada housing Manipur si pura degenerated oiba fibam amada leire state asigi oiba product ama fauba leijadre ayamana mapalamgi makha ponduna leire matang asida self sustainable oina ba hona bada Radiant Group na honarak paiba se singthaningai ni haiki koi khunai sidi sathina luptharaba hi gumane maramdi pothok haibado koi amata leitram hek nongan bedagina khoina toothpaste sama pairaga tumamdai boxida sinari pot myamse maximum mapande ngatne chana thana baba mapandegi hingjang nabi baba mapande pusala charam masi myamse amungtang kamaina torga masi khaktang production ji
large scale da puthokpa horaga khoina sagi degenerated sidagi sustainable da langnaba honabagi thak sibokta hoji phawadi mi ayam thoi yaudri madugi part amoina sigi valley sembase masima yam interesting ne aduga oibusu ngamne khale masi kamaina ina oibung ngamne na khanjaba noida Manipur sidi hotspot biodiversity ani gi tainabada lebini na seasonal adu danata ba khoina food forest sembase sateina mai pakada balam maneba Hefo Organo Valley gi Managing Director Nepram Romeo na haikibada chemical yauba chinjak sing saru badagi makhal makha kaya gi laina tina mayam ama thorakli asigumba chemical yauba chinjak sing ase semdok nanaba amadi Manipur gi miyambo healthy food amadi healthy life ohen abagi damakta organic valley ase linkat pani so haiki ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯨꯀꯔꯗ ꯀꯥꯝꯗ꯭ꯔꯗꯤ ꯑꯅꯝꯕꯅꯁꯨ ꯃꯨꯟꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯥꯕꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯛꯏ ꯃꯁꯤꯒꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯅ ꯄꯦꯁꯇꯤꯁꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯀꯥꯞꯄꯒ ꯍꯛꯆꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯦꯜꯊ ꯍꯦꯖꯥꯔꯠ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ BP ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯅꯩꯔꯦ ꯅꯥꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯏꯕꯤꯇꯤꯁ ꯃꯁꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇꯒꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯐꯨꯗꯇꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯔꯦꯗꯤꯌꯟ ꯒ꯭ꯔꯨꯞꯅ ꯃꯁꯤꯒꯤ ꯚꯦꯂꯤ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯁꯤ ꯇꯧꯖꯔꯛꯄꯅꯤ National Human Rights Commission New Delhi gi makhada pangai da laiba Manipur Police Training College na sindna First Manipur Rifles ki banquet hall da annual state level debate competition pangthokre Human rights for civilian is more important than that of a policeman haiba topic asida sathakiba debating competition aduda tongan ba district laiba police unit ki personnel singna saru yakhi puna personnel taramapanna state level debate competition aduda saru yakhi bani Thawal district ki Singham Hill Lok area da Laibak Kothokpa U Yanthanpana maram oiraga thok liba sarang na balaiba asigi yenglaga district magistrate Thawal na CRPC ki section Manipur mari gi makhada athingba thamjinkhre athingba simakha taba yathanga ma thokri fawba chanagani haina su paw sinamaka tari Housing Satari Batara Soba Sangai Festival Sar Yaga the Myanmar football team Aniga Kona na Punamio Yankani to Saba Timam Ayuk Mori the Tunglakre Myanmar player Timani Amadi official Singadu Mori Threat Center da Aegis Policy Coordinator Sibadata Lusingba Tim Amana Raskumar Sibasan Singba Tim Amana Okay Southeast Asia Laibak Singa Hian Afabamari Tamnanaba Aegis Policy Makada Sai Kudingi Pangthoktuna Lakpa Sangai Festival Sarukam Oina Women Football Exhibition da Saru Yananaba Myanmar da Ginupi player team Aniasi Manipur government invite Taukibani High exhibition match asi Manipur government gi calendar program gi Sarukam Oina Pangthokadabani Hainasu Aegis Policy gi coordinator Sibatata Luangna Fongdorakli Myanmar gi women football players singadu Saigang State Amadi Mandalay Division Dagini Hairi Myanmar Mandalay Division ki team leaders Kaksing Tabam B Gopal Saramana Sahi Kuding Pang Thokpa Sangai Festival Asida Mandalay the Laiba Maitei Sing Wasar Yaba Fangan Bada Thagatpa Nungai Basu Fongdorakli This is the third Indo-Myanmar women football exhibition match. Regarding this football exhibition, I want to express that this is part of the Aegis Policy Committee, which was formed just after our Honorable Chief Minister, N. Biren Singh, has took over the charge of Chief Minister, and with under the dynamic leadership of R.K. Shivachandra, which he has been dealing to bring a good relationship with Indo-Myanmar. We are trying our best level to bring a good relation between India and Myanmar. Aegis Policy gi coordinator Sibatat Luang Haigatabani Madugana Pigani Makataba Pauda Sangai Festival Mari Lenana Pangthokadariba football match the Saru Yagadaba Myanmar gi Nupama the Nupi football team gi Sandaru Singadu Kaksing Lam Khaidas Okre Tauramadi Kaksing constituency MLA Y Sursandra join non-government voluntary organization All Kaksing Students Union Kaksing Lam Khai
Business Welfare Board amadi Manipur State Cooperative Bank Kaksing branch na puna sinna pangthokibani Thoramadu Kaksing constituency MLA Waisur Sandrana Kaksing Municipal Council Isia Pasan and Sanjit Kumar na singma maruiba miyam miyoy kayana saruyaki Housing Sanabagi Pauda. Tariya Subastar Level Senior Man Hockey Championship ke semi-final match sing Sanana Basem Samaloi Kre. Asinongtil Kuman Lampak Sports Complex ta Laiba Astro Tough Hockey Stadium na Sanakiba Hockey Championship asigi. Aroiba League match adu the Hockey Union Lari Umam Laikai na Seo Singjamai Wam Khetri Laikai ba Panjal Nipan Marida Mighty Pipibangam Kibane. Match asi the Mai Park Raba Hockey Union Lari Mam Laikai gi Sanaroi Rikina Panjal Ahom Robinson na Panjal Ani aduga Pritam Bidyananda Masong Somikanta na Panjal Amam Sanmangam Kibagaluna Mighty Horaba Seo Singjamai Wam Ketulaikai gi Panjal Mari Aduna Santa Kumana Panjal Ani Hamlet Amasung Dinku Ani na Panjal Amam Sanke Manipur Hockey na Sindana Satariba Sena Men Hockey Championship asida Manipur ke tongan ba mafam singda ke lakpa team tarukna group ani thokna khaidok tana sar yari hayang championship nungtil sanagadaba ahan ba semi final da ASUYC usekon khuno masung Seo Singjamai Wam Khetri Laikai ga ani sub semi final dana Hockey Union Larimam Laikai amasung YCCIC konta ahlup anina lamba tongdargani Handaki sahijida club khudimak aduga club ki member khudimak participate player khudimak aikoi hockey India da nong loinamak website ta kaida thadana sumna player list iri daga aikoina participate salambadu handaki sahida ki club ki email address na singba loinamak hockey India lai koi thabagi program handaki hawrabani na masajta aikoina thabda yaugidaba player se heng national championship ta participate tawba kanda madu khudong chadaba laigini Kunmari Suba Winners Cup Thangjam Bir Sandra Mai Park Football da DSA Longpi Sugnugi Timama Oriba LYGS EDA semi-final Sankre. Ngasi Satarkliba Kunmari Suba Winners Cup Asida DSA Sada Hillski Tim Ama Oriba JSYC na Yumbu Oiduna Thomas Ground Kangpo Pida Away Timama Oriba DSA Longpi Sugnugi Tim Ama Oriba LY GSEDA ga lamba taunabada tim ani asina semi-final sangnana akan lamba taunana sanakibada mayok nirba tim animak na panjal amata chanaba ngamdana draw chatpadagi mamangi match amada tim anina sanakiba match amada mai pa kiba sugunugi tim ama oriba LYGSEDA da semi-final sangmangam kibane All Manipur Football Association miyang makada satariba Winners Cup asigi final sangmangam kraba hayeng Sangmangam na bahayeng KIYC Khetri Iril Mapal na yumu oiduna Khetri Gaogi Aba Ground da Sanagada ba match amada FC Lamjau Kaksing Anina lamba tongdaragani All India Football Federation Gimiyang Makada Pangthok Kadoriba I League Saru Yagadoriba Neroka FC Sanga Fangi team ngasi Imphal Thadokre Manipur gi maming leraba football team asigi Sandaroi Taranipan official manga yauna punna mi kunithune saba team adina ngasi Imphal Thadok lamdai aduda football team asigi Sanga Fam da Laiba Sanglel da Pangthoki ba asaba thoram aduda Neroka FC Sanga Fangi masak naraba mi kayana saru yaki team asigi Sandaroi masung Sip Goes Give Raikhan amasung manager El Razib Kaloina official singadu da team masina sanaga ba ai leki match punamakta mai pak tuna lamda masigi mingchet purak pangamuk uyu haina so ya patawni jaki satagadori ba ai lek asidin ka FC sanga famgi ahan ba lek match oina Gokulam FC Kerala na yumbu oiduna tha sigi kontrada lamba tongnaragani Kolkata da mathang saig July tha da pangthok kadoriba humtran thirak suba men's amasung taram kuntramanga suba women's senior national weightlifting championship 2020 ki Manipur team sem na batral selection ama kumalam pak ta laiba sai sak holda lakliba December tha gi taramari da pangthok lagani hairi Sam Marfunte Suba Battalion BSF Korengaina, DI's headquarter counter insurgency operation Manipur Gimi Makada, inter-village volleyball match ama counter insurgency post Moirang Purielda Masipang Tokre. Match asi
Yankay mga suba BSF Rising Diega BSF ki yankay mga rak suba Rising Diega mangoy na local miyam gi marakta marumapang oy bagi mari hengat na bagi pandam da pangthok pani loina na tharong gi manungsan na second in command thoksum bino na battalion asigi commandant Nitin Gupta gi supervision makhada sports item sing civic action program 2019-20 gi sarkam oina su yantoki How's arobada maraba pamana UNLF की हानगी सियामेन आरके मेघेन सही निफुमरी की मतुंग नंगसी मा की मरम नमद थुंगलक्रे स्टेट असगी आइफन अब मियाम ग लोने थबक तौबनी हाइना फोंगदोक्रे इंडिया अमसों म्यांमार की अपुनब बॉर्डर सर्वे टीम ने इंडो म्यांमार ngam kai paringi border pillar mat 22 की मठुम दे फावदा सब्सिडियरी पिलर तारामंगा योंगना बहोनर मदगी मफम मदुगी मियाम अमसों इस्लाम निवे सिंग न थिंजिनक्रे Sangai Festival ke lamoi khonang khong de sabas tol kunmanga yawnam police control structure ngarang ahing ningkhai kre asopan ya haudre thaudo si section de bagi khudam ni hairi amasung lupa koti kunmanga makhairom sang na paithat ka double locked inland water waste improvement project paithat pada Ministry of Shipping na ayaba kirakre